Manipur amadi mitay sing na choy na kundari ba mafam singda tongan balub organization kaya na ningol sako bagi thauram paksa na pangthok na kray. Hiyangay gi nini pan ba Manipur gi khwai dagi chawra ba ningol sako bagi thauram. Ngarang Manipur gi manung amadi mapanda tongan balub organization kaya na pangthok na kray. Amos ko na kiam ga youth Pioneer Club ka khusam na duna Standard Robert Higher Secondary School da Manipur gi ching amadi tamda khunda minariba furup kaya gi ningol singge ningol sako bugi thauram pangthokre thauram aduda Amosko gi president BK Moirangcha kiamgai gram panchayat ke hanagi pradhan Y Santana singba kaya na saruk yakhiba thauram duda Amosko gi president BK Moirangcha na phongdokhibada lamdam asida khunda minariba furup khudingmak amatani haibagi wakhalonda thauram ase ing lising amaga chamapan marfunithoi dagi pangthorokhibane matung tarakpadasu thauram asi leptana pangthokhigani haikhe amaromda indigenous minority socio-culture organization Manipur indigenous minority organization Manipur United People's Front Manipur Haumi Research Guild Manipur National Identity Protection Council NIPCO amade mapi council na punna sinduna ima khunthok hanbi thogal marup ki sanglenda chingtam ningol chako bugi thauram pangthokre thauram adugi mapung oina chingtam gi ningol singda chaklen ama chaminaraba matungda chingtam ge mabung maupa oiba singna ngamjaba khudol tambaga loinana chingtam ningol chako bagi thauram harau tayamna pangthokhe amaromda ajuka amade Ziribam Development Organization JDO ga khusam naraga Hillghat Community Hall Jiribam da pangthokhe thauram asi Patriotic Rights Forum Guwahati Branch Assam na forum asigi mayai loisang Manipur amade Tripura branch ka khusam naraga ngasi Kekorangar Guwahati da laiba Sri Sri Radha Govinda Mandir da Bangladesh Assam Tripura Delhi amadi Manipur gi ningol chamarom ningol chako bugi thauram pangthokre imoinu groups Assam ka khusam naraga pangthokiba thauram aduda Writers Forum ge President Naroibam Khambaluang Guwahati Branch ki President Thaunaujam Siam Singhana chingba kaya na saruk yakhe amaromda Myanmar ge Sagai region gi manungda lariba Khamti district ke taxi khongkhulda mamangai dage khundariba mitei singa tana thana yadraba ningol chako bugi thauram pangthokre haina Myanmar Mitei Development Association ki founder member NJ Nemin na khangalakle furup asigi angang singna mamalol khanglaktaba amade thaksi khasi lairaktabasi afaba khudam natte sana jauba puwari ge sanglaba khongchatta isagi chanabi amade thawgalonda yumpham oiduna laklaba khunai sige naha sing ngasi de thaksi khasi thawgalon yauroktabagi machat ama lakliba se khunai sige afaba khudam ama natte masina khunai sida afaba lakani thajade haina ima machet icha tangkhai haina mingthonwa Manipuri feature film ama release tawbagi thauramda athoiba mithunglen oikhiba Rajya Sabha ki MP su oiriba Manipur gi ningthau laisemba sana jaubana phongdokhre 3-star finance ki wathok achumba maikaida wakhaina bohona se pandam Uripok polem laikai iboton sna school gi maningda laiba yumkhaibam piwaton amade mahaki loinabi sandiarani anina chalairiba 3-star finance ka mari leinana wathok lanthok kaya thokle tongan ba wakat kaya gi maraktage tabada nungaitaba thokdok amade kwakaithel laistram laikai da laiba salam ibo yaima amade mahaki loinabe saikhom mandakini chanu ani siga yumkhaibam piwaton amadi sandiarani anigi marakta thokliba case asine ibo yaima amadi mandakini ge mathakta makhal makha kaya ge allegation tawre hidamasigi matangda chumba waroisin ama purakpada mateng pangbinaba People Action for National Democratic Movement pandamda lakpa wakat amagi matungin na Special Investigation Team na thizilubada phanglakpa wafam kharadang thamladuna pandamna phongdorokibada yumkhaibam piwaton amade sandiarani na salam ibo yaima amade maitan kaisangbam manikantadagi chawraba senfam khara haukiba 2017 gi March amada lawkhe senfam asigi pifam thokpa sendoi seleb matam chana piraktabadagi 2019 gi January thadage wathok oirakhe senfam sing asi sagatpada kharadang mateng oina bahaibada pibaton amadi apokpa Iravat singna ko patadar oina laiba uripoki yum yauba ingkholase laitonjam laingam uripok khoisnam laikaida bandop thamlibase handok piu hairakhe adubu ingkholase de mangjongna
सेल डेट तौनदुना तसेंगना लाइंगमदा नामा ओंदुना लैरमले मरम अदुना इंखोल असि लाइंगमदगे साइखोम मंदाकेनी चनुदा 2019 के जनवरी 13 दा सेल डेट रजिस्टर तौनदुना नाम जारी तौरे तसेंगना ममिंग ओंदुना नुमित असिदगे मंदाकेनीगे ओइरे सेल डेट तौनबा मतमदुदा पिबातोनगी अपोक्पो इरावत सिंहानसु विटनेस ओइना साइन तौखे मरी लेनबा चे चांग पुंबा मंदाकेनी चनुदा लೈ हाइबसे मणिपुर पुलिस दगे अमदे साइखोम मंदाकेनी चनुदगी फंगबा रेकॉर्ड की मतुंगिना खंगबा ngamखे सैरक्सिदा पिबातोनदे युम थादोक्तुना चटख्रे युम असे संगनबा मंदाकेनी चनुना थंबा मियोइदुना 2019 की मे दा युम अदु मपानदगे लॉक तौरमलगा थबक चटख्रिंगै 2019 की मे 13 ता युमखाइबम इराबोट पिबातोन अमदे संध्याराने मखोय अहुमना लुचिंगबा खुदपुना असिगुम्बा मंदाकेनी चनुना लोक थुगाइरगा युम असे मनुंगदा चंगलमकी हाइरदुना हौजिक मतमगे सोशल मीडिया याम सेक्शनिंगाई ओय अचुम मरान खंगदना पंगलाउ लाउबनसु अफबा नत्ते मसिगे इकाई खुमनबा नागहन जनबा कयाबु लाना उहनबा याय असोइबा अरानबा खरा काउथोकनबा कोकथोकनबा यासिनबा होनबा ताई असाउबा पेंदबा कया थादोकनरगा कुपना खननैनदुना नाकल अनिमकना यानबा वारोइसिन पुरकपना याइफबा ओइगनी हाइना पांडमना थादोरकपा चेरोल अमदा खंगलकले महाराष्ट्र की हानगी होम मिनिस्टर अनिल देशमुख जेल दा थाजिनख्रे लुपा करोड़ चामरोमगे सेंजा थुमजा अमदी सेल थैदोकपगी मरालदा महाराष्ट्र की हानगी होम मिनिस्टर अनिल देशमुख नुमित 13 गी जेल दा थाजिनख्रे महाक इन्फोर्समेंट डायरेक्टर ना फादुना मचिन हंखिबादु ngarang matam loibadage कोर्ट पुथोक्तुना मखा ताना नुमित 9 ने अमुक रिमांड पीबीनबा हाइजबदा कोर्टना रिजेक्ट तौदुना महाकपु नुमित 13 गे जेल दा थाजिनखिबनी हाइदे मालेम पुंबगी रैंकिंग दा प्रधानमंत्री न मकोक्ता लैरे मालेम पुंबगी लुसिंगबसिंगे रैंकिंग दा भारत की प्राइम मिनिस्टर न मकोक्ता लैरे यूएसए गे रैंकिंग कांगबु अमना चादा हुमुद्रा गे अप्रूवल पीदुना महाकना मालेम गे लुसिंगबसिंगे रैंकिंग दा ख्वाइदगे मकोक्ता लैखिबने मेक्सिकान अमदी इटाली गे प्राइम मिनिस्टर न महाकी मतुंगदा अनिसुबा मदे अहुमसुबा रैंकिंग दा लैखे यूएसए गे प्रेसिडेंट जो बाइडेन न मालेम गे रैंकिंग असिदा मरी सुबदा लैखि हाइरे ड्रोन सिजिनदुना इराकी प्राइम मिनिस्टर हानबा होनरमले ngasi ayuk anganbada iraki prime minister mustafa al-qaddas drone sizinaduna hatnaba honaramle thogdok asi ngasi ayuk mahake bagdak da leiba yumda drone attack chathaduna hatnaba honarambadage nanthok hore haire drone attack adu kanana chathakibanu haiba khangba ngamdri haire T20 World Cup ta ngasi Pakistan ga Scotland ga thengnagane hojik chathariba T20 World Cup ta ngasi numidang pung 3:30 da Shahjada Pakistan ga Scotland ga thengnagane Pakistan hanana match ahum sanabada mai pakpadage semi final sangkhrabane amana Scotland da pangthokliba president shooting da Bharat ki Gaurav Chowdhury amade Abhishek lupa amadi senjangi medal fangle haire aroibada tabiriba pumnamakpu thagachare